Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromjare ELITETV ki test of cartoon ki mahau meng ta video sing maham taramu suri maru masim fala funga pause sing cartoon sing da cartoonishna kari haini liba kari phonong liba kari wakal khalang liba do miyam sarong thamjage anta lokasage sanga express ki onthok pani da ba cartoon jing bio aiga VVS ki si al lor bam batei manaw ni pangkot ka mali akhoi gi kanoga chika ka yaw ko ada jai hanu basina magi hanu ahal oira kan se hanu bisida ngang badai logni chaisuna kange to bagi sin kamaina kange to ino kanda mana kari gino nangna baton to bulak pa pakhang asiga wari sanaraga romance story di nakok tu thugai ragi ha ana to bune da hanu bisina khan badune ba kamain khan gida ai ma kamaina to ni story si dia nan wai ai bu nungsina ba posem jadu to sin ki badugi action hojita palak le ne na wai di ma nungsina ba ne na koi dum thajana bi leibudo tareng lebi kain tongdana aina pamjaba nupi gi phanaba adagi yanaba amai biga tawba khotpa tawba abu tawgi bajani tang sai su mana nupa je pamjabanina ra tawgi bajani hidak to thagi bajani aduda kona halora kanda reaction lakbai wari ne bhai ma kamain tawri sidia nahan wai aibu nungsina ba posem jadu tawsin ki ba adugi action hajita palak le ne na yam nungning ba ega BBS ki nungning ba yam phajaba adu cartoon je ibalai yam phajaba adumba cartoon nen thamjage pathang da leisna khoi sana leba ki loire dana sida khoi yamna interesting oi si bachana pa se dum handa world cup ki dum club ta yeng ba chachani khara yaw jang yawrong gani yaw do natte adai da man hai mapa sin wacha da hai bani ichana club ta ball yeng badi nabuk ta ball yawro ka khalak le ne ana yam phajaba khoi gi bol yeng wasi dum thakbi jabi khara dum dongnaba mayam je dongnaba ni jaga jaga raji lampak ta tori ngokhattana kokattana bol ngaina ba dum world cup manung sida phajana dum liver ka ji phajana noi khatpa dum phajana yaw bujani adani ngai mapa sina machala barai ji number 10 thaba mayam na khoi ko khoi Argentina gi kari gi leiriba mayam sing footballer sing ge 10-10-10 siam na common noina sinaba captain ge oiba hoi CR7 su lei ten ayamba tawna bai tari ko Argentina gi Maradona hoi kari hoi mayam su adeda machala bana khumai paba khuyeng gi makha polena mine phajana yengba amasona thaktharaga phajana ahinga tumdange baro makhai thaktharaga pung ama ni ahum boku samdaraga dum amuk tumthagi ba adoni sadi anda club ta bon yengba cha sipasidi pukta bol ama yawraga halaene na yamna phajaba adum wan tholeba cartoon thamjage pathang ka leisna khoi fuelan paugi as loire habadune ba seida khoi radio tare mate manaw se an loisale aga radio ji taraga maine pis harak pani man hagida radio ga khabar ganadi ngasi no manang kana tani haidana nahandagi lawri chandani an haina pa maine pisida ada chandani maine pisida kumak pani o no nadine radio khabar mawal obidre makoi babungana
ꯅꯣꯛꯅꯤꯡꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯁ ꯄꯩꯁꯥ ꯌꯦꯜꯂꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯆꯦꯡ ꯌꯦꯜꯂꯅꯤ ꯍꯥꯏꯗꯗꯤ ꯈꯕꯔꯒ ꯔꯦꯗꯤꯑꯣꯗꯒꯤ ꯂꯧꯕꯤꯔꯨꯔꯣꯅ ꯍꯥꯏꯕ ꯃꯌꯥꯝ ꯆꯦꯗꯤ ꯊꯣꯛꯇꯕ ꯌꯥꯗꯕ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯅꯣꯡ ꯇꯥꯅꯤ ꯍꯥꯏꯔꯒ ꯑꯈꯥ ꯑꯔꯥꯎ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯗꯕ ꯀꯔꯤ ꯀꯔꯥ ꯁꯨꯝ ꯌꯥꯎꯕꯗꯨꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝꯕꯗꯨꯗꯅꯤ ꯔꯦꯗꯤꯑꯣ ꯈꯕꯔꯒꯗꯤ ꯅꯣꯡꯁꯤ ꯉꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟꯗꯒꯤ ꯂꯥꯎꯔꯤ ꯆꯥꯟꯗꯅꯤꯒ ꯇꯥꯔꯛꯇꯕꯗꯨꯅꯦꯕ ꯑꯗꯩꯗ ꯆꯥꯟꯗꯅꯤꯅ ꯃꯥꯏ ꯂꯣꯏꯅꯕꯤꯁꯤꯅ ꯑꯣ ꯅꯣꯡꯅꯗꯤꯅꯦ ꯔꯦꯗꯤꯑꯣ ꯈꯕꯔ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯅ ꯈꯨꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯜꯋꯦ ꯑꯗꯨꯅꯤ ꯕꯥꯜꯋꯦꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯦꯅꯤ ꯇꯧꯕꯁꯤꯡꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯔꯤꯕꯨ ꯇꯧꯔꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯂꯣꯏ ꯊꯥꯒꯠꯅꯕꯅꯤ ꯌꯨꯝꯊꯪꯅꯕꯒꯤ ꯂꯨꯈꯥꯛ ꯍꯩꯖꯤꯟꯕꯒꯤꯌꯣ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯑꯅꯤꯒꯤꯌꯣ ꯃꯌꯥꯝ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯍꯧꯗꯕꯗ ꯍꯩꯅꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯄꯨꯔꯥ ꯈꯕꯔ ꯄꯥꯕꯗꯧꯅꯀꯣ ꯑꯃꯔꯣꯝꯗꯁꯨ ꯁꯤꯗꯩ ꯈꯕꯔꯗꯒꯤ ꯊꯨꯖꯜꯂꯛꯏꯕꯗꯣ ꯈꯕꯔꯗꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂ ꯄꯥꯎꯗ ꯐꯪꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇ ꯑꯗꯒꯤ ꯃꯤ ꯁꯣꯛꯑꯁꯨ ꯀꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯟꯅ ꯂꯧꯈꯠꯂꯒ ꯂꯥꯏꯚ ꯊꯥꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯦ ꯃꯥꯏ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯅꯤ ꯃꯅꯥꯛ ꯅꯛꯄ ꯈꯪꯅꯕ ꯌꯥꯎꯔꯗꯤ ꯄꯥꯎ ꯄꯤꯕꯤꯌꯣꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯅꯪꯗꯅ ꯑꯗꯨꯝ ꯒꯠꯇ ꯑꯣꯏꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯩꯗ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯄꯥꯅ ꯊꯣꯛꯄꯁꯦ ꯉꯥꯡꯕꯅꯤ ꯀꯃꯥꯏꯅ ꯉꯥꯡꯒꯗꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯎꯗꯦ ꯇꯥꯗꯦꯀꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯛꯀꯅꯤ ꯍꯦꯛꯇ ꯁꯕꯥꯛ ꯐꯠꯂꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣꯅ ꯌꯥꯝ ꯐꯖꯕ ꯍꯧꯖꯤꯛ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯅꯝꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯁꯦꯝꯐꯝꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯊꯛꯑ ꯆꯥꯔꯀꯥꯟꯗ ꯁꯤꯌꯥꯔ ꯇꯧꯅꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ ꯁꯃꯨ ꯃꯆꯥꯒꯤ ꯋꯥꯔꯤ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯊꯥꯔ ꯑꯃꯨꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯊꯣꯡꯗ ꯅꯞꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯆꯥꯁꯤꯗꯩꯗ ꯃꯄꯥꯁꯤꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯎꯗꯦ ꯇꯥꯗꯦꯀꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯛꯀꯅꯤ ꯍꯦꯛꯇ ꯁꯕꯥꯛ ꯐꯠꯂꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣꯅ ꯃꯆꯥꯁꯤꯗꯩꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯅꯤ ꯄꯥꯎꯇꯥꯛ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯨꯁꯤꯗ ꯑꯩꯈꯣꯏ ꯌꯨ ꯊꯛꯄꯒꯤ ꯁꯤꯟ ꯑꯃꯅꯤ ꯅꯨꯄꯥꯁꯤꯅ ꯃꯤꯡꯁꯦꯟꯗ ꯌꯦꯡꯉꯒ ꯌꯨ ꯊꯛꯄꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯂꯣꯏꯅꯕꯤꯁꯤꯅ ꯃꯇꯨꯡꯗ ꯂꯩꯔꯦ ꯃꯥꯏ ꯂꯣꯏꯅꯕꯤꯁꯤꯅ ꯍꯥꯏꯕꯅꯤ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯌꯨ ꯊꯛꯄꯒꯤ ꯁꯛꯐꯝ ꯀꯩꯅꯣ ꯃꯥꯟꯕꯅꯦꯅ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯃꯥꯏ ꯅꯨꯄꯥꯅ ꯑꯣꯏ ꯅꯪꯒꯗꯤ ꯈꯪꯗ꯭ꯔꯤꯕ ꯄꯣꯠꯁꯦ ꯄꯥꯏꯔꯗꯤ ꯅꯨꯄꯤꯈꯩꯅ ꯅꯨꯄꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯌꯨꯒ ꯊꯥꯕ ꯀꯔꯤꯝꯇ ꯇꯧꯗꯕ ꯑꯗꯒꯤ ꯀ꯭ꯋꯥꯒ ꯆꯥꯗ꯭ꯔꯕ ꯆꯨꯞꯀ ꯊꯛꯇ꯭ꯔꯕꯁꯤꯅ ꯑꯩꯈꯣꯏ ꯍꯣꯃꯣꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯤꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯁꯪꯒ ꯂꯩꯇꯦ ꯀꯥꯏ ꯃꯗꯨ ꯅꯠꯇꯦ ꯗꯤꯍꯦꯅ ꯊꯛꯅꯤꯡꯗ꯭ꯔꯕꯗ ꯃꯤꯅ ꯐꯥꯛꯑꯒ ꯆꯤꯟꯗ ꯍꯦꯛꯇ ꯏꯟꯕ ꯍꯥꯏꯁꯦ ꯀꯗꯥꯖꯤꯠꯀꯤ ꯋꯥꯅꯤ ꯀꯩꯁꯨ ꯏꯜꯂꯛꯑꯣꯏ ꯍꯣꯏ ꯅꯍꯥꯟ ꯑꯃ ꯙꯣꯟ ꯊꯤꯟꯕ ꯅꯨꯄꯥ ꯑꯃ ꯙꯣꯟ ꯊꯤꯟꯅ ꯑꯃꯅ ꯏꯟꯁꯤꯟꯕꯒꯤ ꯋꯥꯔꯤꯗꯨꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯐꯥꯛꯑꯒ ꯏꯟꯕ ꯀꯧꯔꯦ ꯑꯗꯨꯃꯗꯤ ꯑꯗꯨꯅ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯌꯨ ꯊꯛꯄꯒꯤ ꯁꯛꯐꯝ ꯀꯩꯅꯣ ꯃꯥꯟꯕꯅꯦꯅ ꯑꯗꯩꯗ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯄꯣꯠꯁꯤ ꯄꯥꯏꯔꯗꯤ ꯅꯨꯄꯤꯈꯩꯅ ꯅꯨꯄꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯅꯦꯅ ꯌꯥꯝꯅ ꯐꯖꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔ ꯑꯗꯨꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃꯒꯅꯤ ꯂꯤꯗꯔꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯥ ꯏꯃꯥꯖꯤꯅꯦꯁꯟꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯗꯔꯅꯤ ꯈꯜꯂꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯩꯗ ꯅꯣ ꯇꯦꯜ ꯗꯦꯝ since it is a serious issue we can't take immediate action ꯃꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯃꯁꯤ ꯁꯤꯔꯤꯌꯁ ꯏꯁꯨꯅꯤ ꯑꯗꯩ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯣꯏ it will take months ꯊꯥ ꯀꯌꯥ ꯆꯪꯅꯤ ꯍꯥꯏꯀꯣ you got it ꯅꯪ ꯈꯪꯉꯦꯗꯅ ꯃꯌꯥꯝꯁꯤ ꯏꯔꯥꯡ ꯍꯧꯔꯛꯄꯅꯦꯕ ꯁꯤꯅꯤ ꯂꯩꯔꯦ ꯁꯥꯔꯅ ꯇꯧꯔꯛꯄꯁꯤꯗ ꯐꯣꯟ ꯇꯧꯔꯛꯄꯩ ꯃꯥꯅ ꯍꯥꯏꯕꯗꯨꯅꯦꯕ no tell them ꯑꯩꯈꯣꯏꯗ ꯍꯥꯏꯀꯣ since it is a serious issue ꯃꯁꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯕꯅ we can't take immediate action ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤ ꯊꯥ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯌꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯈꯤꯕꯒꯤ ꯁꯤꯟꯅꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯗꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाई दा हांदुक चरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरोगी लायंगबा चंगबा अफबा मखलगी खुसु खुलाई अमदी मेशिन मरांग कायदे लay मसिना कोक मरी लेनबा तोंगान तोंबा मखलगी अनाबसिंग निंगथिना लायंगली लमदम मसिदा न्यूरोसर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरोसर्जन उननबा होनबदा अवाबा कया मायोंगदरी
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝ ꯊꯤꯟꯊꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯄꯥꯔꯀꯤꯟꯁꯟ ꯁꯤꯡ MCS ꯅ꯭ꯌꯨꯔꯣꯁꯔꯖꯔꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯃꯁꯥꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕꯇ ꯅꯠꯇꯅ OPD ꯖꯦꯅꯔꯦꯜ ꯑꯃꯗꯤ ICU ꯕꯦꯗ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯟ ꯑꯦꯛꯁ-ꯔꯦ ꯑꯃꯗꯤ ꯂꯦꯕꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005534166 ꯅꯠꯇ꯭ꯔꯒ 8974572154 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ